Noida sector ki wari se hauju phau loitri maram aduna update khara pijarake hariba update sing ngasi notice thorokpa amasung video thadorokpa update singni hariba hanba update asina Kyangleipak Communist Party PWG MC Unification PRO chingkhai nganbana Kyanglei cha miyam da cherol asina khanghanjari QNET Noida sector 143 online direct selling business case number 115 Tribunal 2025 date 15 January 2025 asiki matangda Kangleipak Communist Party People War Group PWG ki final investigation report laibak miyamda thamjari report ki matung inna QNET company asi e-commerce online direct selling marketing business ta deal tawba company amani business asida individual miyoi amana nauna join yaugi hairabadi registration compulsory oi registration compulsory oibatana product purchase policy asisu compulsory oi purchase policy asi compulsory oibana maram oiraga nauna register torbiba members singda masana pamjaba product laibigi khudong chaba piri product ama lairba matungda kariguma product adu pambidaba taragadi refund claim tawbagi khudong chaba su piri tawadapu refund claim asi member aduna within 1 month tha amagi manungda Taubi Hogadabani Hariba Tha Amasigi Manungda refund claim Taubi Hoba members sing adugidi QNET ki refund policy ki matung inna 100% cashback ki khudong chaba piri adubu member amana matam chana haibadi tha ama 1 month ki manungda refund claim taubi hodaba taragadi product adu laibada sangkhiba sale QNET na refund taude as per its refund policy e-commerce direct B2B business to business selling company oibana Upline amana mahakki makhada downline hapa haibasi company asigi protocol chanafathapni maram asina Upline oiriba member amana mahakki makhada yauriba downline sing aduna matam chana tha amagi manungda refund claim taubi hoba taragadi Upline aduna downline adugi sell tokpam thoi adubu downline sing aduna matam chana Upline aduda refund claim tha amagi manungda taubi hogdaba taragadi Upline aduna downline sing adugi sell hanpham thokti haibasi investigation asigi report oina thamjage makha chatharakpada report oina QNET online business activity asida tholiba issue asi update ama downline amaga purchase product amasung refund claim anigi marakta lakpa conflict ni hainabasu thamjake maramasina miramda leiriba upline sing asiga manipur da lehoriba downline sing asiga ningthi jana leibak macha tana pau phona biduna downline sing asina product purchase receipt amasung refund claim gi proper document puthok piraga upline adu da approach tawbiyu amasung upline aduna su downline adugi complaint adu mahaki mathakta leiriba board of director da issue asi thangat piduna board meeting da pangthok pina hona biu amasung downline singi complaint adu legitimate oiba taragadi board of director sing natraga higher authority ga tana minaraga sale sing adu handokpiu haiba wafam asi thamjage Kangleipak Party PWG ki oiba warol di hariba QNET Noida sector 143 online direct selling business case number 115 Tribunal 2025 date 15 January 2025 asi ngasi 22 January 2025 report asi lebak miyam da khanghanjabaga loinana case asi close tawjare amasung makha tarakpada yawaloi loop amatana case asi amu hanna reopen tawbidana ba loop asigi maikaidagi su media ki khuthang da haijari haina press release ama thoragli video so thori video du su mayam puni yangminasi QNET Noida sector 143 online business asigi matangda Kangleipak Communist Party na kupna investigation tawraba matungda phanglakpa report lebak miyamda thamjari madudi QNET Noida sector business asi e-commerce direct selling business oibana upline amana downline ama hapa haibasi company asigi protocol ni protocol sigi matungina upline amana downline ama hapa matamda registration plus purchase policy lay purchase policy si kanagumbi upline amana downline ama inaw na hapa matamda purchase policy si
purchase policy sigi khudong chaba lawraga pot lawba matamda karigumba lawbiriba pot haibadi product adu pambidaba taragadi tha amagi manungda refund claim tawhogadabni karigumba tha amagi manungda refund claim tawbi hoba taragadi company na 100% refund tawbagi opportunity zupi tawbudabu tha ama helaba matungda purchase policy sigi wangbada tha ama helaba matungda validity loiraga tha ani natraga tha ahum natraga tha mari changakanda ai poche pamdre natraga aigi registration ji kakpiu haiba matamdadi adugi khudong chabadi company na pide maram asina lupna thamjaningiba wafam di huzik yam kanna viral chaliba QNET Noida sector si upline amaga downline amaga purchase policy gi matangda refund claim tongmadabagi tholakpa issue ne na lawjai maram aduna miramda leiriba upline amasung manipurda lehoriba downline fazana ningthina leibang masa tana phone nung hongnaduna che chang puthoknaduna proper document puthoknaraga haibadi ai purchase policy sigi matungina aina tha amagi manungda ai claim tawjahobuni tawudabu company sina aibu aigi refund ji tawbirakte haibana singba che chang document myam dum marik chumna puthokpiraga magi upline da approach tawbiraga magi ngawdriba pasadu ma company gi chuda upline to na board of director thangalaga even CEO pau yoraga with proper document ulakanda refund to yabagi opportunity to lobiu amasung downline amana upline amada ekta aidi nangina makhada yawgibani hairaga paisa singu haiba wafam dudi adudi purchase policy du munna yengbam darkar tai purchase policy du gi matungi na karigumba thamagi manungda mahakna paisa si claim to hoba taragadi company na hanbam thoi adugi daitati upline du na su lobam thoi aduna laksani ba wafam di upline du na downline du ga fazana leibang masa tana pauna biduna nangna up downline nangna upline aingonda thamagi manungda registration plus purchase policy nang leiliba product tu handokpi haibagi zap saba se puthokpi ba ngamagadi madugi daitati upline sina lobam thoi aduna hairiba numit ngasi 21 January 2025 sida Communist Party PWG gi oiba investigation siga mari lenana hairiba e-commerce business asi downline amasung upline anigi marakta conflict lakpa purchase policy ga ngasai refund claim to gi marakta conflict lakpa dagi thokpi issue ni habisi thamjage aduga aroibada Kanglaipak Communist Party People's War Group na hairiba ngasi January gi tarik 19 hairiba numit asida QNET Noida sector gi case asi loisinjare amasung makhatana look atopa singna yawloi look atopa singna hairiba case asi amuka hanna reopen tawbidanaba lebang miyamda media gi kuthangda haijari Makha Zatharakpada QNET Noida Sector 143 scam adugi victim oheroba singdagi warol khara amuk tamina se video ga share tarokpani adubu video yengdriga mamangda makoina share taruliba wafam sing adu mayamda pathok charke QNET Victim Association Kaksing na amuk hanna thejil haningbagi wafam phongdoragri Kaksing January 22 luf amana QNET ki maramda thejin biduna ngasi puthokiba achum arani warol adubu QNET Victim Association na pen da phongdoragri ngasi Kaksing da pangthokpa pamising unaba amada association asigi member ama na phongdorokpada luki wayel adu victim oherba kiyagi makaidigi pen da kiyaga loinana akanba mongda condemn tawjari victim gi interest ama phau yengbidana side ama khaki wari targa lauki ba manba wareb aduna victim kiyagi punsida lu kokpada len tapa haibadu oigadawri achumba wayel pibi naba lup asina changsin birakpa khongthang asibudi yamna awangba thakte kai khumnajari Makai kya digi kholau kya lauduna law court kya na thingjin kharba purchase policy laihan ba manba mongda sandokliba scam enforcement department na fau athing ba thambadagi Bangalore da laiba QNET ki
ꯋꯥꯔ ꯍꯥꯎꯁ 2023 ꯁꯤꯖ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯣꯏꯔꯤꯕ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯀꯣꯑꯣꯄꯔꯦꯠ ꯑꯦꯐꯤꯌꯔꯁꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯀꯣꯔꯠ ꯀꯌꯥ ꯑꯃꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯔꯤꯐꯟ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯄꯔꯆꯦꯁ ꯄꯣꯂꯤꯁꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯂꯨꯞ ꯑꯁꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯇꯥꯍꯟꯈꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯧꯖꯩ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯗꯨꯅ ꯚꯤꯛꯇꯤꯝ ꯑꯃꯗꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯁꯤꯒ ꯐꯝꯃꯤꯟꯅꯕꯒꯤ ꯔꯨꯝ ꯑꯃ ꯄꯤꯕꯤꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯔꯤꯐꯟ ꯄꯣꯂꯤꯁꯤꯗ ꯕꯦꯖ ꯇꯧꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯤꯈꯤꯕ ꯑꯁꯤꯃꯛꯇꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯔꯥꯏꯠ ꯃꯠꯄꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯧꯖꯩ, ꯃꯔꯝꯗꯤ ꯔꯤꯐꯟ ꯋꯤꯟꯗꯣ ꯑꯣꯄꯟ ꯇꯧꯔꯤꯉꯩꯗ ꯔꯤꯐꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯍꯧꯖꯤꯛꯐꯥꯎ ꯔꯤꯐꯟ ꯂꯥꯛꯇ꯭ꯔꯤꯕ ꯚꯤꯛꯇꯤꯝ ꯀꯌꯥꯅꯤ ꯂꯩꯔꯤꯕ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯗ ꯑꯃꯨꯛ ꯋꯥꯀꯠꯀꯅꯤ? ꯃꯁꯤꯗ ꯅꯠꯇꯅ QNET ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯍꯥꯏꯖꯤꯜꯂꯒ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕꯤꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯀꯠꯁꯤꯅ ꯀꯗꯣꯝꯗ ꯋꯥꯀꯠꯀꯅꯤ? ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯀꯌꯥꯅ ꯊꯜꯂꯕ QNET, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ QNET ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕꯤꯔꯛꯂꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯁꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯀꯜꯄ꯭ꯔꯤꯠ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯌꯥꯁꯤꯟꯅꯔꯤꯕ ꯀꯦꯁ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯦꯁ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯍꯪꯖꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯀꯌꯥꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯜꯂꯤꯕꯁꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯀꯣꯛꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯁꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯨꯞ ꯑꯁꯤꯗꯒꯤ ꯑꯁꯥ ꯇꯧꯖꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎ ꯁ꯭ꯀꯦꯝꯅꯤ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯕ QNET ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯟꯂꯥꯏꯟ ꯕꯦꯁ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯤꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯑꯃꯗꯤ ꯂꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯖꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ QNET ꯚꯤꯛꯇꯤꯝ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯆꯥꯔꯕ ꯂꯨꯞꯅ QNETꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯤꯗꯨꯅ ꯗꯦꯠ 22ꯗ ꯂꯧꯕꯤꯈꯤꯕ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ꯫ ꯚꯤꯛꯇꯤꯝꯒꯤ ꯏꯟꯇꯔꯦꯁ ꯑꯃ ꯐꯥꯎꯕ ꯌꯦꯡꯕꯤꯗꯅ ꯁꯥꯏꯠ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯂꯧꯈꯤꯕ ꯃꯥꯟꯕ ꯋꯥꯔꯦꯞ ꯑꯗꯨꯅ ꯚꯤꯛꯇꯤꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎꯕ ꯁ꯭ꯀꯦꯝꯅꯤ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯕ QNET ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯣꯟꯂꯥꯏꯟ ꯕꯦꯁ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯤꯈꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯂꯨꯞ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯟꯖꯅꯤꯡꯕꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ꯫